ꯑꯁꯥꯝꯗ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯀꯟꯅꯕ ꯁꯤꯠ ꯂꯩꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 15ꯗ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯁꯦꯇꯜꯃꯦꯟꯠ (MOSꯇ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯪꯒ꯭ꯂꯣꯡ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯁꯥꯔ ꯍꯤꯜꯁ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜꯁꯤꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯑꯀꯟꯅꯕ ꯁꯤꯠꯁꯤꯡ ꯔꯤꯖꯥꯔꯚ ꯇꯧꯅꯅꯕ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯝꯃꯤꯇꯤ ꯐꯣꯔ ꯑꯣꯇꯣꯅꯣꯃꯁ ꯁ꯭ꯇꯦꯠ (JAC-ASAꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁꯅꯥ ꯀꯩꯊꯦꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟꯃꯤ ꯑꯃ ꯁꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯇꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯅꯥ ꯀꯩꯊꯦꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯍꯥꯟꯉꯝ ꯔꯨꯡꯁꯨꯡ ꯑꯄꯣꯛꯄ ꯊꯩꯉꯥꯁꯨꯡ ꯔꯨꯡꯁꯨꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯥꯞꯂꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯁꯤꯍꯥꯟꯉꯝꯒꯤ ꯑꯣꯏ ꯊꯪꯕ ꯀꯨꯕꯣꯝꯗ ꯄꯥꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ BSFꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯇꯨꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯨꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯂꯣ ꯂꯩꯇ꯭ꯔꯕꯔꯥ? ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯊꯤꯡꯅꯅꯕ ꯂꯣꯗꯤ ꯂꯩꯕ ꯑꯗꯨꯒ ꯃꯤꯆꯝ ꯍꯥꯠꯄ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯂꯣꯗꯤ ꯂꯩꯇ꯭ꯔꯕꯔꯥ ꯍꯥꯏꯅ ꯎꯌꯨꯝꯄꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯂꯛꯂꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ TM ꯀꯁꯣꯝ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯎꯌꯨꯝꯄꯣꯛ ꯈꯨꯟꯖꯥꯎ ꯃꯜꯇꯤꯄꯔꯄꯔꯁ ꯍꯣꯜꯗ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯁꯤ ꯂꯩꯉꯥꯛꯇ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯎꯌꯨꯝꯄꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯐ꯭ꯔꯦꯟꯁ ꯌꯨꯅꯤꯌꯟ ꯀ꯭ꯂꯕ ꯑꯃꯗꯤ ꯎꯌꯨꯝꯄꯣꯛ ꯈꯨꯟꯖꯥꯎ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅ ꯁꯤꯟꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯑꯉꯥꯡ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯨ, ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯃꯤꯍꯥꯠ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯤꯆꯝ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ, ꯃꯔꯨꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯆꯦꯔꯣꯜ ꯑꯃꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯊꯣꯡ ꯌꯥꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯥꯃꯣꯟ ꯀꯝꯄꯨ ꯑꯃꯗꯤ ꯀꯥꯂꯤꯀꯥ ꯐꯥꯎꯅꯕ ꯊꯣꯡ ꯌꯥꯗꯕꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯊꯣꯡ ꯑꯁꯤ ꯕꯥꯃꯣꯟ ꯀꯝꯄꯨ ꯑꯃꯗꯤ ꯀꯥꯂꯤꯀꯥ ꯌꯥꯎꯅ ꯄꯥꯡꯒꯣꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯁꯝꯅꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯅꯨꯃꯤꯗꯥꯡꯗꯒꯤ FNCCꯅ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯑꯃꯨꯛ ꯍꯧꯒꯗꯧꯔꯤ꯫ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ FNCC ꯏꯝꯐꯥꯜꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯗ ꯌꯥꯎꯕ ꯋꯥꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯇꯥꯡ 12 ꯑꯦꯄ꯭ꯔꯤꯜꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯃꯐꯝꯁꯤꯡꯗ ꯀꯝꯃꯤꯇꯤꯅ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯂꯣꯏ? PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯑꯣꯡ ꯑꯃꯠꯇꯒꯤ ꯇꯦꯔꯣꯔꯤꯖꯝꯗ ꯏꯟꯗꯤꯌꯥꯅ ꯀꯤꯗꯨꯅ ꯆꯠꯄ ꯇꯧꯔꯣꯏ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯁꯤꯡ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯑꯍꯥꯟꯕ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ Xꯇ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯑꯃꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛꯇ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯃꯈꯣꯏ ꯀꯩꯗꯧꯉꯩꯗ ꯀꯥꯎꯊꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯜ-ꯊꯨꯝꯒꯤ ꯋꯥꯊꯣꯛꯇ ꯅꯦꯄꯥꯜꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯨꯗꯥꯟ ꯒꯨꯔꯨꯡ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯄꯥꯜꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁꯨꯗꯥꯟ ꯒꯨꯔꯨꯡ ꯃꯍꯥꯛꯀꯤ ꯁꯦꯜ-ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯊꯣꯛ ꯑꯃꯗꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯗ
ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯕ ꯌꯥꯅꯅꯕ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯑꯣꯐ ꯏꯟꯇꯔꯦꯁ ꯃꯈꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕ ꯉꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯐꯝ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯤꯁꯨꯕ ꯏꯝꯐꯥꯜ ꯏꯁ ꯐꯦꯟꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯇꯤꯡ ꯃꯈꯥꯗ ꯃꯔꯤꯁꯨꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯐꯦꯟꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯣꯛ 2023 ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 14ꯗꯒꯤ 18 ꯐꯥꯎꯕ ꯈꯨꯃꯟ ꯂꯝꯄꯥꯛ ꯐꯦꯟꯁꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯐꯦꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯑꯦꯐꯤꯂꯦꯠ ꯇꯧꯔꯕ ꯌꯨꯅꯤꯠꯁꯤꯡꯒꯤ ꯐꯦꯟꯁꯔꯁꯤꯡꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯔꯤꯅ꯭ꯌꯨꯑꯦꯜ ꯇꯧꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯌꯨꯅꯤꯠꯁꯤꯡꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯔꯤꯅ꯭ꯌꯨꯑꯦꯜ ꯐꯤ ꯂꯨꯄꯥ 1,000 ꯑꯣꯏꯒꯅꯤ, ꯂꯣꯏꯅꯅ ꯐꯦꯟꯁꯔꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯅ ꯂꯨꯄꯥ 300 ꯑꯣꯏꯒꯅꯤ꯫ ꯅꯧꯅ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯤꯡꯕ ꯌꯨꯅꯤꯠꯁꯤꯡꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯐꯤ ꯂꯨꯄꯥ 2,000 ꯑꯣꯏꯒꯅꯤ꯫ ꯊꯦꯡꯂꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯔꯤꯅ꯭ꯌꯨꯑꯦꯜ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫